किसी की का उसी का ही थोड़ी पंद्रों में से का थोड़ी अदु लोगों वजह आसी नेशनल एकेडमी अवार्ड फंगा पैसे एकेडमी अवार्ड के यार यूम दिले रबा अदु लोग मणिपुर की संना रबा वजह आसी पोथे मंगी कभी वजह आसी लड़की लगता मखा जा नसीगी थबु थबुम से लाचे बनी अदु नमासा की सही मरफू रोम छुरबा वजह मंगी ꯍꯧꯖꯤꯛꯇ ꯀꯩꯅꯣ ꯊꯥꯡꯇꯥꯒꯤ ꯎꯖꯈꯤ ꯍꯥꯏꯕ ꯑꯣꯖꯥꯒꯤ ꯑꯗꯣ ꯑꯣꯖꯥꯅ ꯃꯀꯣꯛ ꯆꯤꯡꯅ ꯇꯧꯕꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯪꯕꯤꯔꯛꯄ ꯌꯥꯏ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯤꯗꯤ ꯑꯩꯒꯤ ꯁꯥꯇ꯭ꯔꯗꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯑꯩ ꯁꯥꯇ꯭ꯔꯗꯤ ꯇꯣꯉꯥꯟ ꯃꯐꯝ ꯑꯍꯨꯝ ꯍꯥꯡꯅꯀꯣ ꯈꯪꯉꯛꯑꯅꯤ ꯑꯩ ꯏꯁꯨ ꯅꯨꯄꯥ ꯑꯃꯒꯤ ꯁꯥꯇ꯭ꯔꯅꯤ ꯑꯩ ꯄꯣꯔꯛꯏꯁꯦ ꯏꯁꯨ ꯅꯨꯄꯥ ꯑꯃꯒꯤꯅꯤꯀꯣ ꯑꯩꯅ ꯊꯥꯡ ꯇꯥꯁꯤ ꯇꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯂꯦꯞꯈ꯭ꯔꯤꯁꯤꯗꯤ ꯆꯍꯤ 90 ꯍꯦꯜꯂꯦ ꯑꯗꯩ ꯃꯊꯪꯗ ꯇꯧꯔꯛꯄꯗ ꯍꯧꯈꯤꯕꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯃꯣꯏ ꯚꯦꯒꯦꯁꯟꯒꯨꯝꯕ ꯄꯣꯔꯛꯇꯅ ꯑꯗ ꯑꯃꯨꯛ ꯊꯣꯛꯑꯦ ꯁꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯆꯍꯤ 90 ꯍꯦꯜꯂꯦꯀꯣ ꯑꯗ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯁꯤꯗ ꯊꯥꯡꯒꯤ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯅꯤꯡꯕ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯑꯩ ꯑꯣꯖꯥ ꯑꯐꯕ ꯊꯥꯔꯛꯀꯦ ꯊꯥꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯊꯦꯡꯒꯧ ꯍꯥꯏꯅ ꯂꯩꯔꯦ ꯊꯦꯡꯒꯧꯁꯤ ꯂꯩꯕꯥꯛ ꯅꯣꯏ ꯂꯥꯏ ꯍꯔꯥꯎꯔꯁꯨ ꯗꯨꯔꯒꯥ ꯄꯨꯖꯥ ꯇꯧꯔꯁꯨ ꯑꯗꯨꯗ ꯑꯐꯕ ꯇꯧꯅ ꯑꯈꯣꯝ ꯊꯦꯡꯒꯧ ꯑꯗꯨ ꯂꯩ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨ ꯌꯥꯎꯒꯅꯤ ꯑꯗꯒꯤ ꯊꯥꯡ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯤꯖꯤꯟꯅꯔꯤꯕ ꯌꯣꯄꯥꯛ ꯊꯥꯡꯖꯧ ꯀꯥꯟꯅꯕ ꯀꯥꯟꯅꯗꯕ ꯑꯩ ꯉꯁꯥꯏ ꯂꯥꯛꯄꯔꯛꯇꯕꯗꯣ ꯐꯣꯟ ꯇꯧꯔꯀꯣ ꯃꯥꯅ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯩ ꯌꯨꯝꯗ ꯀꯣꯟꯊꯣꯡꯖꯩꯅ ꯄꯥꯜꯂꯤꯀꯣ ꯊꯥꯡ ꯉꯥꯛꯇ ꯄꯥꯏꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯍꯤ ꯇꯥꯔꯝꯕ ꯈꯨꯠꯂꯥꯏ ꯑꯩ ꯊꯥꯡ ꯑꯣꯏꯒꯗꯕꯅꯤ ꯇꯣꯞ ꯇꯣꯞꯄꯤ ꯊꯥꯡꯁꯦꯀꯣ ꯌꯥꯗ ꯐꯖꯅ ꯌꯥꯎꯏ ꯊꯥꯡ ꯇꯥꯅ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯩ ꯂꯩꯔꯝꯗꯦ ꯀꯔꯤꯝ ꯂꯩꯔꯝꯗꯦ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯗ ꯈꯟꯅꯕ ꯃꯇꯝꯗ ꯃꯣꯏꯅ ꯅꯣꯡꯃꯩꯅꯤ ꯃꯩꯇꯩꯅ ꯊꯥꯡ ꯇꯥꯅꯤ ꯑꯗ ꯄꯥꯎꯅꯥꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯩ ꯂꯟꯗꯟꯗꯒꯤ ꯐꯪꯉꯤ ꯄꯥꯎꯅꯥꯅ ꯄꯥꯏꯔꯝꯕ ꯊꯥꯡꯁꯦ ꯑꯩ ꯂꯟꯗꯟꯗꯒꯤ ꯐꯪꯉꯤ ꯑꯩ ꯂꯟꯗꯟ ꯆꯠꯄ ꯃꯇꯝꯗ ꯀ꯭ꯋꯤꯟ ꯏꯂꯤꯖꯥꯕꯦꯠ ꯃ꯭ꯌꯨꯖꯤꯌꯝꯗ ꯅꯣꯏ ꯕ꯭ꯔꯤꯇꯤꯁ ꯋꯥꯔꯗ ꯐꯥꯒꯠꯂ ꯄꯨꯔꯛꯄ ꯂꯩ ꯌꯦꯡꯉꯣꯏꯅ ꯑꯩꯈꯣꯏ ꯌꯦꯡꯕ ꯆꯠꯂꯤ ꯊꯥꯡ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯊꯥꯡꯁꯤ ꯌꯥꯝꯅ ꯅꯥꯟꯅ ꯁꯥꯕ ꯍꯩꯇ꯭ꯔꯤꯌꯦ ꯌꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯣꯜ ꯁꯥꯔꯒ ꯈꯪꯗ꯭ꯔꯤꯌꯦ ꯑꯗꯨ ꯃꯩꯇꯩ ꯃꯆꯥ ꯑꯍꯟꯒꯨꯝꯕ ꯄꯥꯏꯔꯝꯃꯤ ꯊꯥꯡꯁꯦ ꯑꯉꯛꯄꯗ ꯃꯒꯨꯟ ꯂꯩꯔ ꯄꯥꯏꯔꯝꯃꯦ ꯅꯣꯡꯃꯩ ꯁꯪꯒꯤꯟꯁꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯦꯕꯨ ꯔꯥꯏꯐꯜꯒꯤ ꯃꯇꯣꯟꯗ ꯁꯪꯒꯤꯟꯁꯦ ꯍꯥꯞꯄꯅꯦꯕ ꯂꯥꯟ ꯂꯣꯏꯔ ꯃꯇꯝꯗ ꯕꯦꯅꯦꯠ ꯐꯥꯏꯇꯤꯡ ꯑꯅ ꯑꯃ ꯆꯪꯉꯦꯕ ꯂꯥꯟꯁꯦ ꯑꯗ ꯀꯔꯤꯅꯣꯕꯨ
ꯃꯣꯏꯅ ꯀꯥꯞꯄ ꯍꯥꯠꯂꯤꯕ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯁꯤꯕ꯭ꯔꯥ ꯁꯤꯗꯕꯩꯁꯤ ꯁꯪꯒꯤꯟꯁꯤꯅ ꯍꯥꯏꯔꯒ ꯆꯠꯀꯅꯦ ꯁꯤꯔꯝꯗꯕ ꯁꯪꯒꯤꯟ ꯍꯦꯛ ꯊꯤꯡꯖꯅꯦꯕ ꯁꯪꯒꯤꯟ ꯄꯣꯏꯖꯅꯁꯅꯦ ꯑꯗꯨꯝꯕ ꯁꯪꯒꯤꯟꯗꯣ ꯄꯥꯎꯅꯥꯒꯤ ꯁꯥꯇ꯭ꯔ ꯆꯣꯡꯊꯥꯃꯤꯌꯥ ꯍꯥꯏꯅꯀꯣ ꯃꯥꯁꯦ ꯅꯠꯇꯦ ꯍꯩꯔꯥꯡꯈꯣꯡꯖꯥꯁꯤ ꯁꯤꯔꯒ ꯇꯥ ꯂꯩꯕ ꯁꯤꯗꯤ ꯁꯤꯕꯥꯠꯂꯝꯗꯕ ꯑꯗ ꯃꯥꯅ ꯊꯥꯡꯗꯣ ꯄꯥꯏꯔꯒ ꯂꯩꯕꯅꯤꯀꯣ ꯍꯥꯏꯔꯛ ꯃꯇꯝꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤꯁꯤꯅ ꯁꯪꯒꯤꯟꯁꯤꯗ ꯊꯤꯜꯂ ꯌꯦꯡꯉ ꯃꯥꯅ ꯁꯪꯒꯤꯟꯗ ꯍꯥꯏꯔ ꯁꯪꯒꯤꯟꯗ ꯄꯥꯜꯂꯕ ꯑꯗꯨꯗ 3 ꯄꯣꯏꯟ ꯆꯪꯉꯦ ꯃꯩꯇꯩꯅ ꯄꯥꯏꯔꯝꯕ ꯊꯥꯡꯁꯤꯗ ꯃꯣꯏ ꯉꯛꯑꯦ ꯍꯥꯏꯔꯤꯕ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯃꯣꯏꯒꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯂꯩꯕꯗꯨꯗ ꯆꯞ ꯆꯥꯅ ꯏꯔꯒꯀꯣ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨ ꯉꯥꯛꯄ ꯍꯥꯏꯕꯁꯦ ꯊꯥꯡꯅ ꯉꯥꯛꯑꯝꯗꯦ ꯁꯨꯡꯒꯣꯏꯅ ꯉꯥꯛꯑꯝꯃꯤ ꯑꯗ ꯃꯅꯤꯄꯨꯔꯅ ꯑꯍꯥꯟꯕ ꯄꯥꯏꯕꯁꯤ ꯃꯣꯏꯁꯤ ꯁꯨꯃꯥꯏꯅ ꯄꯥꯏꯕꯗ ꯁꯤ ꯌꯧꯕꯗ ꯄꯥꯛꯀꯗꯕꯅꯤ ꯑꯗ ꯆꯤꯡꯒꯣꯏꯁꯤ ꯏꯔꯣꯏ ꯃꯧꯅ ꯁꯥꯔꯝꯃꯤ ꯑꯗ ꯍꯦꯟꯅ ꯄꯣꯠ ꯑꯃ ꯇꯩ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯍꯧꯋꯤ ꯁꯨꯃꯥꯏꯅ ꯊꯥꯡꯕ ꯑꯃ ꯁꯨꯃꯥꯏꯅ ꯌꯥꯟꯕ ꯄꯨꯡꯈꯥꯏ ꯑꯃ ꯌꯥꯕꯗꯅꯦ ꯁꯨꯛ ꯇꯧꯕ ꯇꯦꯡꯀꯣꯠ ꯑꯃ ꯊꯣꯛꯑꯦ ꯃꯁꯤꯅ ꯇꯩꯔꯒꯅꯦ ꯍꯟꯖꯟ ꯇꯩꯅꯦꯕ ꯑꯗꯨꯒ ꯀꯪꯉ ꯃꯇꯝꯗ ꯇꯦꯁ ꯇꯧꯕꯗ ꯁꯨꯃꯥꯏꯅ ꯈꯣꯡ ꯅꯥꯕ ꯑꯅꯧ ꯆꯣꯡꯈꯠ ꯅꯥꯟꯊꯨꯕꯅꯦꯕ ꯆꯤꯡꯒꯣꯏꯁꯤ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯦꯞꯄꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄꯅꯤ ꯆꯤꯡꯒꯣꯏ ꯁꯨꯃꯥꯏꯅ ꯉꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯂꯩꯅꯦ ꯊꯥꯡꯁꯤꯕ ꯁꯨꯃꯥꯏꯅ ꯆꯤꯡꯒꯣꯏꯅ ꯁꯨꯃꯥꯏꯅ ꯆꯠꯍꯟꯕꯅꯦ ꯑꯗꯨꯅ ꯕ꯭ꯔꯤꯇꯤꯁꯅ ꯍꯥꯏꯔꯝꯃꯤ ꯃꯩꯇꯩ ꯕ꯭ꯂꯦꯛ ꯑꯥꯔꯠ ꯍꯩ ꯑꯩꯈꯣꯏꯅ ꯀꯥꯞꯄꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯦ ꯍꯜꯂꯛꯑꯒ ꯃꯣꯏꯗ ꯄꯥꯜꯂꯦꯅ ꯍꯧꯖꯤꯛ ꯃꯣꯏꯅ ꯏꯔꯒ ꯍꯥꯞꯄꯤꯌꯨ ꯑꯗꯨꯗꯤ ꯃꯣꯏꯅꯗꯤ ꯈꯪꯗꯕꯅꯦꯕ ꯕ꯭ꯂꯦꯛ ꯑꯥꯔꯠ ꯅꯠꯇꯦꯕ ꯆꯤꯡꯒꯣꯏꯁꯤ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤ ꯃꯄꯥꯟ ꯁꯨꯃꯥꯏꯅ ꯊꯦꯛꯀꯒꯅꯦꯕ ꯀꯣꯟꯁꯤꯟꯕ ꯌꯥꯗꯦꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯆꯤꯡꯒꯣꯏꯁꯤ ꯑꯇꯣꯡꯕꯅꯤ ꯈꯨꯠꯄ ꯌꯥꯗꯦ ꯁꯤꯒꯤ ꯃꯄꯥꯟꯁꯦ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯗꯤ ꯁꯤꯗꯒꯤ ꯍꯥꯟꯅ ꯑꯩꯉꯣꯟꯗꯗꯤ ꯄꯥꯜꯂꯣꯏꯀꯣ ꯁꯤꯗꯩ ꯍꯥꯏꯔꯛꯄꯁꯤꯅ ꯁꯣꯝꯗ ꯃꯤ ꯑꯃꯗ ꯄꯥꯏꯒꯅꯦꯕ ꯆꯤꯡꯒꯣꯏꯒꯤ ꯃꯄꯥꯟ ꯁꯨꯃꯥꯏꯅ ꯇꯧꯍꯜꯂꯦ ꯑꯗꯨꯅ ꯃꯔꯨ ꯏꯅ ꯄꯥꯏꯔꯒ ꯂꯥꯛꯑꯒ ꯍꯜꯂꯒ ꯑꯃꯨꯛ ꯆꯠꯈꯤ ꯑꯗꯨꯅꯦꯕ ꯇꯧꯔꯝꯃꯤꯁꯤ ꯃꯁꯤ ꯄꯨꯌꯥꯔꯁꯨ ꯌꯥꯎꯏ ꯋꯥꯔꯤꯗ ꯌꯥꯎꯏ ꯊꯥꯡ ꯇꯝꯕꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯅꯤꯄꯨꯔꯗ ꯍꯦꯟꯅ ꯀꯥꯟꯅꯔꯦ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯥꯡ ꯇꯝꯗꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯩꯇ꯭ꯔꯦ ꯍꯟꯗꯛ ꯆꯍꯤ 3-4 ꯁꯔꯀꯥꯔꯅ ꯑꯦꯕ꯭ꯔꯤ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛꯇ ꯑꯣꯖꯥ ꯍꯥꯞꯄꯅ ꯍꯦꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯀꯣꯂꯦꯖꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ LP UJB ꯍꯥꯏ ꯁ꯭ꯀꯨꯜ ꯑꯗꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯣꯖꯥ ꯂꯣꯏꯅ ꯍꯥꯞꯄꯦ ꯁꯦꯝ ꯄꯦꯅ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗꯗꯤ ꯑꯣꯖꯥꯁꯤ ꯃꯌꯥꯝ ꯑꯃ ꯍꯥꯞꯅꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯡ ꯇꯝꯕꯁꯤ ꯃꯃꯥꯡꯉꯩꯗꯗꯤ ꯀꯥꯟꯅꯗꯕ ꯄꯣꯠꯅꯤ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯂꯥꯏ ꯍꯔꯥꯎ ꯍꯥꯏꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔꯅ ꯐꯪꯉꯤꯕ ꯇꯣꯂꯣꯞꯁꯦ ꯊꯥꯡ ꯐꯖꯅ ꯍꯩꯕ ꯅꯤꯄꯥ ꯑꯃꯅ ꯐꯪꯉꯦ